MAO Market Hanglakkhiba Chahi Tara Pharakpagi Kumon Thouram Ngashi MAO-IMPHAL Market Coordination Committee na SINDUNA IMPHAL West District MANUNG CHANBA KABO LEIKAI de Pangthokkhre Information and Technology Government of Manipur Secretary Kumon Thouram IAS IMPHAL West District Assistant Commissioner Sindhya Laipubam Social Welfare Department ki Joint Secretary Ganguilu MCS HVS Construction Private Limited ki Managing Director Huidrom Bikram Singh MAO-IMPHAL Market Coordination Committee ki Vice Chairman KSA Singkhai Luwangcha amadi Chairman Vesi Foze Miyoi Singh asina Fambaki Lighting Ojuna Pangthokkhre Thouram aduda lamdam asida thokliba chahi ani helaba irang asida leikidraba thawai singna lairam lenda ingna chikna leirunaba minute ani tumina Sardanjali Katki Thouram Aduga Mari Lenna Information and Technology Government of Manipur Secretary Kumon Thouram IAS na haikibada Market asi ahanba haurakpa matamda pot sitkadra natroga sitloidra haina khalamba kaya laikrabasu ngasi fawa chahi tara chupna chatharakraba kaithel ama oiba maram tungkoina adumak lehoragani haiki amadi ngasi MAO Market hangliba asigumna atopa communities singna su market hanglakpa tarabadi Patapum Duna Mangkigadaba Makugi Potok Sing Manghandaba Kak Natana Matamgi Potok Sing Marangkaina Fanghanbak Ngamgani Habigi Tazabalay MAO Hariba Mafamasi Yeng Bada Fazaba Kak Natana Mafam Adugi Yumlay Kaida Yeng Bada Fazay Amadi Makugi Suba Nomba Kanba Adumak Nangasi Yamlaba Manama Sing Amadi Atay Potlam Kaya Imphal Kak Natana Atopa Mafam Sing Dasu Yonba Ngamlibani Hainasu Makataki Bazaar se laibadagi akoi chinna akoi hanadi bazaar se haurakpa matamda it was purely transactional ai sum wari sum ta hobada kano ai si athau baga ngasai oja sana jawona hai de sum ta hobwe wani ko ahan ba pot se lakpa matamda sitkadra siloidra hai je pot si sitba yonba adugi wari da ngakala it was purely transactional yo thok yon jengi ko tongi tongoi adugi sum lakpa Hojikti adugi transactional kanosidagi relationship fajana build awre habiduma ai chahi tara leptana taraposida relationship build awre aduna relationship akoigi ngasai just transactional oremadagi mari hena pagalaga miga ani je relationship lakpase masina takodi noigi produce matam amatada poti sumang mangaroi habiduma hairaga haidi Poto lining rajo minung sidai lai bijorok to ni ba marakta aduna pot mang bagi wari simadi leiraroi aduna market se adum hingini have simaga tamaga faida tense lage thank you